Chaokhat Khongjel Da Khumang Chaoshillamba Manipur asi houjik thokliba irang asina maram oiraga Khongjel Thinthahalle achouba maram oihalle haina Manipuri Governor Anusuiya Uikey phongdokhre wafam asing asi Raj Bhavan da pangthokkiba Viksit Bharat 2047 program launch tobagi thorom amada mangna phongdokhibani thorom aduga mari lenana Governor Anusuiya Uikey hai Manipur asi mahusagum tangdu leitaba amadi chaokhat thorangi lambida amuk hana puraknaba center amadi state government na akan mamong da honari Houjik thokliba irang asigi matangda paliba lengak asina mari leinaba civil society organization amadi stakeholders singa puna wari sanadun warishin ama puraknabagi lambida khong thangjali lengakna paikhalakliba khongthang sing asi tapna mai pakpagi lambida changsalakli houjik asi thokhaningdaba thodok macha khara thokpa natana irang asi tapna nemthalakli Manipur da thokliba irang asina maram oiraga pikliba angang sing yauna miyoi kya da pungning wakhalgi leitadaba kaya leiba thengnare Problem sing asi solve tongna ba lengak asina shu kan mamongda honaduna khongthang kya lokhatli haukiba thodok kya gi chaithengna ekhoi gi wakhalda chuduna leiraga su pumna mak adu kaukthokna duna ekhoi pumna mak amatani haibe gi wakhalon sagatuna hanagi ingna chikna leiba tangdu leitaba Manipur adu ohelasi haina Governor Anusuiya Uikey na appeal tokhi mana makhata na hai India na ningkha tamlakpa chahi chama fagadoriba kumjali sing anigani fugut asigi mangoinana Lebak asi hiram khuding magtamangjil thaba amadi award palaitaba ama ohenana bagi pandamda Viksit Bharat 2047 program asi launch tobani Prime Minister Narendra Modi gi asanba midyeng amadi makhada India asi kumja lisinani gani fugataret fawbagi manungda chaukhatlaba lebak ama ohenana bagi pandam thamli Pandam ase fangnana bagidamak tongan university gi vice chancellor singi luching makhada mayur singda Viksit Bharat asi karamna ohengani haibagi matang ngasidagi hoduna kanna khananena bagi thoromasi pangthokpani thoromasida atei chaukhatlaba lebak singna matau karamna chaukhatpa amadi naitom lepchaba ngamlakpano haibagi matang dusu mayur singa kanna khananena khi Prime Minister Narendra Modi na India ki leriba state singi governor singa loinana pungani chupna pangthokkiba Viksit Bharat 2047 asi yamna maruiba thorom amani haina su Governor Anusuiya Uikey na makhata na phongdokhi एक डॉक्टर्स एसोसिएशन जो ऑल इंडिया उन्होंने एक बहुत अच्छा एक वर्कशॉप किया था कार्यशाला कि हमारे मणिपुर में भी इस तरह की जो मेंटल उससे लोग गुजर रहे हैं उस दिशा में भी मैंने कहा था कि आप लोगों को बहुत ज़रूरी है कि इस समय उनकी मानसिक मेंटल उन चीज़ों को कैसे ठीक करें और फिर हम पुनः मणिपुर को जिस तरीके से हमारा मणिपुर एक सद्भावना भाईचारा और एक विकास की ओर आगे बढ़ रहा था उसको फिर से हम एक नई दिशा में और नए उसमें आगे बढ़ाने का हम सब मिलकर प्रयास करें तो जल्दी ही फिर से हमारा मणिपुर पुनः आगे विकसित की ओर जाएगा विकास की ओर